ꯑꯁꯦ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏ 9ꯃꯨꯛꯅꯤ ꯁꯦꯀꯨꯔꯤꯇꯤ 2 ꯅꯣꯡꯊꯥꯡ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯏꯕꯣꯝꯆꯥ ꯑꯗꯨꯒ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯈꯣꯏ 4 ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯇꯨꯃꯤꯠꯀꯥꯡ ꯑꯃꯐꯥꯎ ꯍꯦꯛ ꯎꯗꯦ ꯁꯤꯂꯤꯌꯥ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯀꯩ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯁꯤꯒꯨꯝꯕ ꯇꯟꯖꯥꯁꯤꯗꯗꯤ ꯀꯅꯥꯝꯇꯦꯛ ꯂꯩꯔꯣꯏꯗꯧꯅꯤ ꯃꯈꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏ ꯈꯜꯂꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ ꯎꯆꯤꯟꯅꯥꯆꯤꯟꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯗꯨ ꯌꯧꯔꯦ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯗꯨꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯃꯌꯥꯝꯗꯨꯗ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯌꯧꯒꯗꯕ ꯒꯥꯔꯤ ꯑꯃꯐꯥꯎ ꯍꯦꯛ ꯂꯩꯔꯝꯗꯦ ꯑꯁ ꯄꯦꯜꯂꯕꯅꯤ ꯑꯩꯕꯨ ꯒꯥꯔꯤ ꯉꯥꯏꯈꯤꯗ꯭ꯔꯣ ꯒꯥꯔꯤ ꯉꯥꯏꯗꯅ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯑꯩ ꯈꯣꯡꯅꯦꯛꯇ ꯆꯠꯂꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯤꯂꯤꯌꯥ ꯁꯥꯈ꯭ꯔꯕ ꯂꯥꯡꯕꯟ ꯊꯥꯒꯤ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯅꯨꯡꯖꯥꯒꯤ ꯇꯅꯧ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯗꯨꯅ ꯃꯦꯟ ꯔꯣꯗ ꯃꯄꯥꯟ ꯑꯗꯨꯗ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯆꯠꯂꯤ ꯒꯥꯔꯤ ꯆꯤꯟꯈ꯭ꯔꯕ ꯃꯔꯛ ꯑꯗꯨꯗ ꯒꯥꯔꯤ ꯂꯥꯟꯅꯕ ꯍꯥꯏꯗꯨꯅ ꯁꯤꯂꯤꯌꯥꯗꯨ ꯇꯨꯡꯃꯥꯡ ꯒꯥꯔꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯁꯤꯂꯤꯌꯥꯅ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯁ꯭ꯄꯤꯠ ꯀꯟꯅ ꯊꯧꯔꯛꯄ ꯀꯥꯔ ꯑꯃꯅ ꯁꯤꯂꯤꯌꯥꯒꯤ ꯃꯁꯥꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯈꯤ ꯁꯤꯂꯤꯌꯥ ꯏꯃꯥ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯍꯧꯗ ꯂꯩꯃꯥꯏꯗ ꯍꯩꯊꯈꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯒꯥꯔꯤ ꯊꯣꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯄ꯭ꯔꯞ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯁꯣꯛꯏꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯑꯝꯇ ꯇꯧꯁꯤ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯃꯌꯥꯝ ꯑꯩ ꯑꯁꯣꯛꯄꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯄꯨꯈꯠꯆꯈ꯭ꯔꯒꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯗꯣꯛꯇꯔꯅꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥꯁꯤ ꯈꯔ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯏ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯔꯝꯃꯨ ꯅꯨꯄꯥꯗꯨꯅ ꯌꯥꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯤꯌꯥꯕꯨ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯏ ꯁꯣꯝꯗꯅ ꯊꯥꯗꯣꯏꯂꯦꯝꯕꯤꯗꯨ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯤꯂꯤꯌꯥꯕꯨ ꯍꯥꯟꯅ ꯀꯧꯔꯛꯏ ꯕꯦꯃꯥ ꯕꯦꯃꯥ ꯇꯥꯔꯤꯕ ꯅꯪꯕꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯎ ꯏꯃꯥꯅ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯄꯨꯔꯛꯏꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯂꯦꯝꯕꯤꯗꯨ ꯃꯄꯤ ꯀꯍꯣꯡꯗꯒꯩ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯅ ꯀꯣꯟꯁꯪ ꯑꯗꯨꯗꯒꯤ ꯂꯧꯔꯛꯄ ꯁꯟ 9ꯒꯤ ꯂꯤꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯁꯤꯗꯔꯊꯥꯅ ꯍꯣꯏꯅꯦ ꯐꯖꯩꯅꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯤꯛꯇꯨꯕꯨ ꯆꯥꯎꯃꯟꯗ꯭ꯔꯣ ꯍꯥꯏꯋꯥꯅꯤ ꯁꯟ 9 ꯀꯥꯏꯅ ꯍꯔꯦ ꯅꯆꯥꯅꯨꯄꯤꯒꯤ ꯃꯉꯛꯇꯨ ꯂꯣꯏꯅ ꯍꯨꯛꯊꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯒꯤ ꯍꯨꯛꯊꯗꯣꯔꯤꯕꯅꯣ ꯁꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯈꯔ ꯌꯥꯝꯂꯕ ꯅꯨꯄꯤ ꯃꯥꯟꯕꯅꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯤꯌꯥꯝ ꯃꯥꯡꯗꯒ ꯆꯥꯡ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯁꯤꯗ ꯅꯠꯇꯦ ꯃꯌꯥꯝ ꯋꯥꯠꯂꯤ ꯌꯦꯡꯕꯗ ꯀꯜꯂꯣ ꯍꯣꯏ ꯌꯦꯡꯖꯔꯒꯦ ꯑꯩ ꯑꯗꯨꯝ ꯌꯦꯡꯖꯔꯒꯦ ꯑꯗꯣ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯨꯏꯔꯦꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇꯦꯅꯦ ꯑꯗꯨꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯁꯦ ꯑꯩꯅꯦ ꯅꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯍꯦꯛꯇ ꯆꯪꯂꯨꯔꯒꯦ ꯑꯗꯨꯒꯅꯦ ꯁꯤꯁꯦ ꯄꯥꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯦꯛꯇ ꯍꯪꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯂꯦꯝꯕꯤꯗꯨ ꯐꯨꯈꯧꯒꯠꯇꯨꯅ ꯁꯤꯂꯤꯌꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯁꯤꯗꯔꯊꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯥꯗꯣꯏꯂꯦꯝꯕꯤ ꯁꯤꯂꯤꯌꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯩꯃ ꯀꯩꯅꯣ ꯁꯤꯗꯗꯤ ꯂꯩꯇꯦꯅꯦ ꯃꯥꯕꯨ ꯕꯥꯠꯔꯨꯝꯗꯒ ꯆꯪꯈꯤꯖꯥꯠꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯒꯦꯠꯂꯣꯝꯗ ꯂꯥꯛꯏ ꯒꯦꯠ ꯉꯥꯛꯂꯤꯕ ꯇꯣꯝꯆꯧꯗ ꯑꯃꯨꯛ ꯍꯪꯉꯤ ꯇꯣꯝꯆꯧ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯁꯤꯂꯤꯌꯥꯗꯨ ꯀꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ ꯇꯣꯝꯆꯧꯅ ꯏꯃꯥꯁꯤ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯝꯗꯦꯕꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯗꯤ ꯍꯥꯏꯐꯦꯠ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦꯅ ꯌꯨꯝꯂꯣꯝꯗ ꯆꯠꯂꯨꯏ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯒ ꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯃꯥꯁꯤ ꯑꯣ ꯐꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯂꯦꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯆꯥꯎꯗ ꯀꯣꯜ ꯇꯧꯏ ꯆꯥꯟ ꯑꯍꯥꯟꯕ ꯇꯧꯕꯗꯗꯤ ꯆꯥꯟ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯛꯇꯦ ꯑꯅꯤꯔꯛ ꯁꯨꯕ ꯇꯧꯕ ꯑꯗꯨꯗꯗꯤ ꯍꯜꯂꯣ ꯏꯃꯥ ꯊꯥꯗꯣꯏꯂꯦꯝꯕꯤꯅ
Thoiba, ꯑꯩꯈꯣꯏ ꯏꯕꯦꯝ ꯑꯗꯨ ꯅꯪꯒꯤ ꯅꯅꯥꯛꯇꯒ ꯂꯥꯛꯄ꯭ꯔꯣ? ꯀꯩꯅꯣ ꯏꯃꯥ? ꯃꯥꯗꯤ ꯉꯁꯥꯏ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯂꯩꯍꯧꯔꯤꯗꯨꯗꯤ ꯑꯃꯨꯛ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯈꯪꯗꯦꯅꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯁꯪꯒꯥꯕ ꯑꯃ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯤꯅꯤ. ꯇꯣꯝꯆꯧꯗ ꯍꯪꯉꯤ ꯈꯪꯗꯦ ꯍꯥꯏ, ꯑꯃꯗ ꯍꯪꯉꯤ ꯎꯗꯦ ꯍꯥꯏ. ꯏꯃꯥ, ꯑꯩ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯗꯣꯔꯦ. ꯁꯤ ꯂꯣꯏꯔꯝꯃꯒ ꯑꯩ ꯂꯥꯛꯑꯒꯦ. ꯑꯗꯨꯒ ꯌꯨꯝꯗ ꯐꯖꯅ ꯇꯞꯅ ꯈꯟꯅꯔꯁꯦ. ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯍꯣꯏ ꯍꯣꯏ. ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯊꯝꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ. ꯁꯤꯂꯤꯌꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ. ꯑꯗꯨꯕꯨ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯂꯩꯔꯝꯂꯤꯕ ꯃꯐꯝꯗꯨ ꯎꯕꯗ ꯄꯨꯡꯉꯛꯉꯛꯏ. ꯅꯥꯀꯟꯗꯁꯨ ꯅꯨꯄꯥ ꯑꯃ ꯃꯅꯤꯡ ꯃꯃꯥꯡ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯕꯗꯨ ꯁꯤꯂꯤꯌꯥꯅ ꯎꯔꯦ. ꯁꯤꯂꯤꯌꯥ ꯇꯞꯅ ꯅꯨꯄꯥꯗꯨꯗ ꯍꯪꯂꯛꯏ. ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯥꯏꯗꯅꯣ? ꯅꯨꯄꯥꯗꯨ ꯁꯤꯂꯤꯌꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯗꯨꯗ ꯐꯠ ꯌꯦꯡꯊꯣꯔꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯁꯤꯂꯤꯌꯥꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ. ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯍꯥꯏꯗꯤ? ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯅꯨꯄꯥꯗꯨꯅ ꯁꯣꯔꯤ. ꯄꯥꯈꯠꯀꯅꯨ. ꯑꯩ ꯐꯖꯅ ꯋꯥꯔꯤ ꯄꯨꯡꯕ ꯍꯥꯏꯖꯒꯦ. ꯅꯨꯄꯥꯗꯨꯅ ꯋꯥꯔꯤ ꯄꯨꯡꯕꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯁꯤꯂꯤꯌꯥꯗ ꯂꯤꯔꯝꯃꯤ. ꯑꯗꯨꯒ ꯁꯤꯂꯤꯌꯥꯗ ꯍꯪꯉꯛꯏ. ꯅꯪꯗꯤ ꯃꯐꯝꯗꯨꯗ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ? ꯁꯤꯂꯤꯌꯥ ꯇꯞꯅ ꯃꯥꯅ ꯃꯐꯝꯗꯨꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯗꯨ ꯅꯨꯄꯥꯗꯨꯗ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ. ꯏꯃꯥꯗꯣ ꯀꯩꯊꯦꯜꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕꯅꯦ. ꯑꯗꯨꯗ ꯉꯁꯥꯏꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯑꯩ ꯃꯐꯝꯗꯨꯗ ꯂꯥꯛꯈꯤꯕꯅꯦ. ꯒꯥꯔꯤꯁꯨ ꯑꯃꯠꯇ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯈꯣꯡꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯦ. ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯤꯌꯥꯗꯨ ꯃꯄꯤ ꯇꯥꯔꯛꯏ. ꯅꯨꯄꯥꯗꯨꯅ ꯀꯞꯀꯅꯨ. ꯁꯦ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯍꯣꯏꯁꯦ ꯐꯔꯦ. ꯑꯗꯣ ꯏꯟꯇ꯭ꯔꯣ ꯑꯃꯨꯛꯇ ꯇꯧꯅꯁꯦ. ꯑꯩꯒꯤ ꯃꯤꯡ ꯔꯦꯝꯁꯟ, ꯂꯩꯐꯝꯅ ꯅꯝꯕꯣꯜ ꯍꯩꯀ꯭ꯔꯨꯖꯝ. ꯑꯩ ꯏꯁꯥꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯣꯏꯅ ꯄꯨꯖꯕꯅꯦ. ꯁꯤꯂꯤꯌꯥ ꯇꯞꯅ ꯑꯩꯒꯤꯅ ꯁꯤꯂꯤꯌꯥ, ꯉꯥꯏꯔꯝꯕꯝꯗꯒꯤ. ꯑꯗꯣ ꯗꯣꯛꯇꯔ, ꯑꯩ ꯆꯠꯄ ꯌꯥꯔꯗ꯭ꯔꯥ? ꯗꯣꯛꯇꯔ ꯔꯦꯝꯁꯟꯅ ꯐꯤꯕꯝꯗꯨꯗ ꯑꯗꯣꯝ ꯀꯔꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯗꯣ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯖꯒꯦ. ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ. ꯀꯩ ꯋꯥꯅꯣ? ꯑꯩꯁꯨ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕ ꯗꯣꯛꯇꯔꯁꯤꯡꯒ ꯇꯥꯟꯅꯔꯕꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯖꯕꯅꯤ. ꯁꯣꯝꯒꯤ ꯃꯥꯏꯁꯦ ꯈꯔ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯖꯔꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏ. ꯁꯤꯂꯤꯌꯥ ꯄꯥꯈꯠꯅ ꯀꯩ ꯍꯥꯏꯕ ꯗꯣꯛꯇꯔ? ꯀꯩꯝ ꯄꯥꯈꯠꯄꯤꯒꯅꯨ. ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯖꯒꯦ. ꯑꯗꯨꯗ ꯆꯪꯒꯗꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ. ꯁꯤꯂꯤꯌꯥ ꯉꯁꯥꯏ ꯃꯈꯩ ꯈꯟꯖꯤꯜꯂꯨꯗꯦ. ꯃꯃꯥꯏꯗꯨ ꯄꯥꯏꯔꯒ ꯗꯣꯛꯇꯔ, ꯑꯩꯒꯤ ꯃꯥꯏꯁꯦ ꯀꯩꯗꯧꯔꯒꯦ ꯗꯣꯛꯇꯔ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ. ꯑꯩꯒꯤ ꯁꯛꯁꯦ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯗꯣꯛꯇꯔ. ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯤꯌꯥꯗꯨ ꯀꯞꯄꯤ. ꯗꯣꯛꯇꯔ ꯔꯦꯝꯁꯟꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤꯔꯔꯗꯨ ꯁꯤꯂꯤꯌꯥꯗ ꯄꯤ. ꯁꯤꯂꯤꯌꯥ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯁꯤꯂꯤꯌꯥ ꯈꯪꯍꯧꯗꯦ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯂꯪꯈꯤ. ꯁꯤꯂꯤꯌꯥ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯗꯣꯛꯇꯔ ꯔꯦꯝꯁꯟ ꯁꯤꯂꯤꯌꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯁꯨ ꯁꯤꯂꯤꯌꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯁꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ. ꯑꯩꯅ ꯅꯪꯒꯤ ꯀꯥꯏꯔꯕ ꯃꯁꯛ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯟꯖꯤꯟꯍꯟꯒꯅꯤꯌꯦ. ꯗꯣꯛꯇꯔ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ. ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯩꯒꯤ ꯄꯨꯕꯤꯔꯛꯏꯅꯣ? ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯗꯣꯛꯇꯔ. ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ. ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯤꯌꯥꯗꯨ ꯄꯦꯟꯅ ꯀꯞꯆꯔꯤ. ꯗꯣꯛꯇꯔꯗꯨꯅ ꯍꯣꯏꯁꯦ ꯐꯔꯦ. ꯑꯗꯣ ꯑꯩ ꯋꯥ ꯑꯃꯇꯒ ꯍꯥꯏꯖꯒꯦ. ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯁꯣꯝꯅ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ, ꯌꯥꯐꯝꯁꯨ ꯊꯣꯛꯏ. ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯅꯕꯅꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ. ꯁꯤꯂꯤꯌꯥ ꯇꯞꯅ ꯀꯔꯝꯕ ꯑꯩꯒꯤ ꯌꯥꯏꯐꯒꯗꯕ ꯋꯥ? ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤ ꯁꯤꯂꯤꯌꯥꯗꯨ. ꯗꯣꯛꯇꯔ ꯔꯦꯝꯁꯟꯅ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ. ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯅꯕꯅꯦ. ꯄ꯭ꯂꯤꯖ, ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯑꯃꯨꯛꯇꯗꯤ ꯅꯪꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯨꯕ.
Silia tapna haibi doctor aini kari karamba doctor ki wabono accept tawgadoriba Nangi maido surgery tawdri fo ai gi yumda matam khardi lebi ai imada su ngasai na haikrabani doctor ai madu ya bagamu kramna aina doctor gi yumda legi doribano ai chalage asi harga Silia do hagotuna jitki tawi atabu Dr. Remsen na please shom na mugdadi ai gi wasyabiyo please please Silia makhada phamthaduna magi sapham kairaba maithongdubu khongjenduna kapi Dr. Remsen na se to aduna sum doradi ai shinungaite nasasu amata yaroi seba to ani do ngi hakti tumin leinei ngi hakki matung Silia khanba yaba tare tara thokna khalaba tungda wa tapla nganglai Dr. Remsen na Silia tapna ai doctor na haibado ai yarage ai doctor hoigi yumda layu haibado ai yarage asi harga mapidu le panai dana sinthara Dr. Remsen di nokfe tawjai aduga harai oi fare adudi law chatnuba dorse pung sisu taruk makhai ta dore asi harga Dr. Remsen amadi Silia hospital aduda ki tholai karo Silia tapna oi doctor asumne Silia bu Dr. Remsen hogi yumda pukre somdana chandu matha amagi mathakta matha amamu hapchinbire kainu madu nupiduba mana khalise kainuba chatke harasu phone sida su puraga chatludana adudi nate as ai kokase puba ngamdreda thadoi lembina ai thaiba hauji ko ngauduna lebagi matam nate nang moigi mayumda amute chatluso aduda lerembasu kanana khangbano osh leibu leremgadro ima oi fare adema ai chatlagadi yengurage asi harga chandu driver ibom chagaloina duna Silia khoi gi khun tamna la ami ngi hakki matung chansu Silia khoi gi thongali orduna gari etu tagi kumthara aduga driver ibom chadu onsin duna har taibum cha sida ngakte lebiramu ai fachang lurga tholage driver ibom chaduna oi fogani sir asi haram laga Silia hoigi yumlomda changlai thoiba ngasai digi mangol machi aduda ungduna phamlaga leirambani adugu chana thongalomdagi changlabu ubada thoiba changi manakta prap changsili aduga harai yamba ichedi udena ichedi doctor yamba ngasai shu ima accident to la haina hai kibani aduga madi huju phobulakte aduga ima su asi harga thoibadu mapita na kablai chan mana khalurisiga aduga hojik thoibane nganglak iba wa mayam siga chan makok machadu puba ngamdre angauba gum mangduna leikre thoibana yamba chan mangduna leirambadu thoibana masanomduna korokba duda gyan khanglak lai kidore yamba ichedu manau aina kitang diwarawi haina tambiyo imagi mathong mangamsi phawba yawba hekla ningde madi asi harga thoibadu kapi chana oi to thoiba ada ai ngasigidi thengi aina chiga puna lagi ko ngasigidi ai changlaroige thoibana oi yama adu hengdi iche puraga soidana lakpiyo ko yama babana su ichedo yamna warurabani oi laki ai soidana lakani thoiba ado ai ngasigidi chatlagi ko asi haramaga chandu Silia hoigi mayumdagi hatu thokre thongal hege upaga driver ibom chadu onsilaktun har
ꯇꯥꯏꯕꯨꯡꯆꯥ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯆꯥꯟ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯗ꯭ꯔꯥꯏꯚꯔ ꯏꯕꯣꯝꯆꯥ ꯋꯥ ꯍꯥꯏꯅꯤꯡꯂꯕꯁꯨ ꯆꯥꯟꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯋꯥ ꯂꯥꯡ ꯉꯥꯡꯗꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯍꯦꯛꯇ ꯆꯪꯉꯣ ꯑꯩꯈꯣꯏ ꯌꯨꯝꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯤꯌꯥꯕꯨ ꯔꯦꯝꯁꯟꯅ ꯃꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥꯗꯨꯗ ꯄꯨꯁꯤꯜꯂꯛꯏ ꯔꯦꯝꯁꯟꯅ ꯏꯃꯥꯎ ꯑꯣ ꯏꯃꯥꯎ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯁꯤꯗ ꯔꯦꯝꯁꯟꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯨꯔꯕꯂꯥ ꯍꯥꯊꯨ ꯍꯥꯊꯨ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯁꯅꯥ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯅꯪꯕꯣ ꯔꯦꯝꯁꯟ ꯇꯞꯅ ꯏꯃꯥ ꯇꯨ ꯑꯩꯅ ꯍꯥꯏꯕ ꯃꯤꯗꯨꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯤꯌꯥꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯁꯨꯔꯕꯂꯥꯒꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯆꯪꯂꯛꯏ ꯑꯩꯃ ꯏꯕꯦꯝꯃꯁꯤꯔꯣ ꯁꯅꯥ ꯅꯪꯅ ꯍꯥꯏꯕꯗꯣ ꯍꯣꯏ ꯏꯃꯥ ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯏꯃꯥꯗ ꯍꯣꯏ ꯐꯔꯦ ꯅꯪꯁꯨ ꯅꯐꯤꯅꯔꯣꯟꯒꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯁꯤꯂꯤꯌꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯀꯔꯤꯝꯇ ꯍꯦꯛ ꯀꯣꯏꯔꯨꯅꯨ ꯅꯍꯤꯡꯃꯛꯅꯤ ꯈꯜꯂꯨꯀꯣ ꯁꯦ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯏꯃꯥꯒꯅꯦ ꯅꯦꯅ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯁꯤꯂꯤꯌꯥ ꯇꯞꯅ ꯏꯃꯥ ꯁꯨꯔꯕꯂꯥ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥꯒꯤ ꯄꯥꯎ ꯄꯨꯝꯕ ꯏꯃꯥ ꯂꯣꯏꯅ ꯇꯥꯔꯦ ꯅꯈꯣꯏꯒꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯃꯃꯥꯏꯁꯦ ꯊꯛꯃꯟꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯏꯃꯥ ꯁꯤꯗꯤ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯕꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯅꯤ ꯏꯃꯥ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯕꯨ ꯏꯆꯥꯗꯗꯤ ꯑꯋꯥꯕ ꯑꯃꯗꯤ ꯄꯤꯕꯤꯔꯕꯅꯤ ꯍꯣꯏꯅꯦ ꯐꯔꯦ ꯑꯗꯣ ꯅꯪꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯀꯌꯥ ꯁꯨꯕ ꯃꯃꯥ ꯕꯕꯥ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯣ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯁꯤꯂꯤꯌꯥ ꯃꯃꯥ ꯄꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯣ ꯂꯩꯇꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯏꯕꯅ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯃꯣꯕꯥꯏꯜꯗ ꯁꯤꯂꯤꯌꯥꯒꯤ ꯃꯃꯥꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯗꯨ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯁꯤꯂꯤꯌꯥ ꯃꯃꯥꯕꯨ ꯎꯅꯤꯡꯕꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯦ ꯑꯩꯃ ꯕꯦꯝꯃ ꯀꯩꯅꯣ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗ꯭ꯔꯕꯣ ꯁꯤꯂꯤꯌꯥ ꯇꯞꯅ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯐꯨꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯨꯅ ꯂꯩꯔꯤ ꯑꯩꯒꯤ ꯏꯈꯥꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒ ꯑꯩꯒꯗꯅꯤ ꯑꯣ ꯑꯗꯣ ꯏꯃꯥꯅꯅꯦ ꯅꯪꯒꯤ ꯀꯥꯒꯗꯣ ꯐꯖꯅ ꯁꯦꯡꯗꯣꯛꯂꯒ ꯊꯝꯂꯕꯅꯤ ꯂꯥꯛꯑꯣ ꯏꯃꯥꯅꯦ ꯅꯪꯒꯤ ꯀꯥꯗꯣ ꯇꯥꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯔꯕꯂꯥꯅ ꯁꯤꯂꯤꯌꯥꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯏ ꯁꯤꯂꯤꯌꯥꯁꯨ ꯁꯨꯔꯕꯂꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯀꯥ ꯑꯗꯨ ꯌꯧꯔꯗꯨꯅ ꯁꯨꯔꯕꯂꯥꯅ ꯕꯠꯔꯨꯝ ꯕꯦꯠꯔꯨꯝ ꯑꯃꯗꯤ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯛꯂꯤ ꯇꯥꯛꯄ ꯂꯣꯏꯔꯗꯨꯅ ꯁꯤꯂꯤꯌꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯝꯃ ꯁꯤ ꯑꯣꯏꯔꯗꯤ ꯈꯪꯉꯅꯤꯀꯣ ꯑꯗꯣ ꯏꯃꯥꯅꯦ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯅꯪꯁꯨꯅꯦ ꯅꯁꯥꯒꯗꯣ ꯁꯦꯡꯗꯣꯛꯎꯔꯣ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯑꯒꯦꯀꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯔꯕꯂꯥꯗꯨ ꯁꯤꯂꯤꯌꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯤꯂꯤꯌꯥ ꯆꯥꯎꯈ꯭ꯔꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯃꯁꯤꯡ ꯁꯨꯈꯩ ꯌꯦꯡꯉꯤ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛ ꯆꯥꯟꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯄꯟꯊꯕ ꯇꯧꯗꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨꯕꯨ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯃꯥ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯉꯁꯥꯏ ꯃꯥꯅ ꯍꯣꯕꯦ ꯇꯧꯕꯗ ꯐꯣꯟ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯊꯝꯂꯝꯂꯦ ꯍꯥꯏꯕ ꯃꯥ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯛꯏ ꯁꯤꯂꯤꯌꯥ ꯎꯄꯥꯏꯗꯤ ꯂꯩꯇ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ ꯆꯥꯟꯕꯨ ꯅꯤꯡꯁꯤꯡꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥꯗꯨꯅ ꯀꯝꯗꯧꯔꯤ ꯃꯥꯗꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯁꯤꯂꯤꯌꯥ ꯃꯀꯣꯛ ꯃꯆꯥꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ ꯆꯥꯟꯅ ꯏꯃꯥ ꯃꯌꯨꯝꯗꯁꯨ ꯂꯩꯍꯧꯗꯦ ꯉꯁꯥꯏ ꯃꯣꯏꯒꯤ ꯃꯃꯥꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯥꯜꯂꯦ ꯃꯉꯣꯟꯗ ꯄꯥꯎꯗꯤ ꯄꯤꯈꯤ ꯍꯥꯏ ꯑꯗꯨꯒ ꯊꯣꯏꯕꯅꯗꯤ ꯏꯆꯦ ꯄꯨꯔꯛꯇꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅ ꯏꯃꯥ ꯁꯤꯂꯤꯌꯥꯒꯤ ꯃꯃꯥꯗꯣ ꯉꯁꯥꯏ ꯑꯦꯛꯁꯤꯗꯦꯟꯇꯨꯗ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯊꯣꯏꯕꯅꯁꯨ ꯃꯆꯦꯗꯨꯕꯨ ꯌꯥꯝꯅ ꯋꯥꯔꯍꯧꯏ ꯑꯣ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯂꯥꯏꯔꯕꯗ ꯂꯥꯏ ꯆꯪꯉꯦ ꯍꯥꯏꯕꯗꯣ ꯍꯦꯛ ꯇꯧꯏꯗꯀꯣ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯁꯤꯂꯤꯌꯥ ꯍꯣꯏꯒꯤ ꯕꯕꯥꯅꯗꯤ ꯑꯩꯈꯣꯏꯅ ꯊꯥꯔꯛꯇꯕ ꯃꯥꯜꯂꯝꯒꯅꯤ ꯈꯪꯗ꯭ꯔꯦꯗ ꯊꯣꯏꯕ ꯁꯤꯗꯔꯊꯥꯅ ꯃꯃꯥ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ
ꯏꯕꯦꯝꯃ ꯁꯤꯂꯤꯌꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯄꯥꯎꯁꯦ ꯌꯧꯍꯟꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫